ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯌꯥꯏ ꯊꯪꯅ ꯂꯩꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗ ꯃꯆꯥ ꯄꯤꯕ 8ꯀꯤ ꯃꯅꯨꯡꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛꯇ ꯄꯣꯛꯆꯕ, ꯆꯥꯕ ꯊꯛ ꯋꯥꯠꯇꯕ, ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯕꯅꯤ, ꯇꯥꯗꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕꯗꯣ꯫ ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ, ꯅꯪꯕꯨ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯕꯨꯡ 8ꯅ ꯂꯧꯕꯨꯛꯇ ꯐꯧ ꯐꯣꯏꯔꯝꯕꯗꯒꯤ ꯆꯩꯔꯝꯕ ꯉꯥꯡꯂꯝꯕꯗꯣ? ꯅꯥꯄꯤ ꯐꯣꯏꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯐꯧ ꯉꯛꯇ ꯐꯣꯏꯗꯠꯂꯝꯕꯒꯦ? ꯅꯍꯥꯟꯒꯤꯗꯨꯗꯤ ꯃꯤ ꯑꯩ ꯈꯪꯗꯕꯒꯤꯅꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯉꯁꯤꯗꯤ ꯈꯪꯂꯅꯤ ꯅꯥꯄꯤ ꯃꯁꯛꯇꯣ꯫ ꯑꯩ ꯌꯥꯝ ꯌꯧꯅꯤꯡꯉꯦꯕ, ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯈꯨꯟꯒꯤ ꯏꯅꯦꯟꯗꯣꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯧꯔꯥꯡ ꯁꯨꯕꯗꯣ꯫ ꯅꯪꯅꯗꯤ ꯅꯅꯦ ꯅꯟꯗꯣꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯨꯂꯪ ꯏꯁꯩꯒ ꯁꯛꯇꯅ ꯂꯧꯔꯥꯡ ꯁꯨꯕꯗꯣ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯔꯤꯕ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯅꯕꯨꯡ 8ꯁꯤꯅ ꯃꯔꯤ ꯃꯔꯤ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯆꯩꯕꯤꯕ ꯏꯃꯥꯗꯤ ꯇꯥꯕ ꯉꯝꯗꯦꯀꯣ ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯂꯧꯔꯥꯡ ꯁꯨꯕꯁꯨ ꯍꯩꯖꯤꯟꯒꯗꯕꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯎꯔꯒꯦꯗ ꯏꯃꯥ꯫ ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ, ꯏꯃꯥꯕꯨꯅꯦ ꯁꯨꯝ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ, ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯗꯤ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯣꯛꯅꯈꯦꯅ ꯂꯧꯔꯥꯡ ꯁꯨꯕ, ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯌꯥꯎꯏ꯫ ꯑꯩꯗꯤ ꯌꯥꯎꯍꯟꯗꯦ, ꯅꯣꯏꯅ ꯑꯝꯇ ꯌꯥꯎꯍꯟꯗꯦꯕ꯫ ꯍꯣ, ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯗꯨꯗꯤꯅꯦ ꯅꯪꯒ ꯃꯥꯟꯅꯗꯤꯌꯦ ꯈꯪꯉꯕ, ꯑꯗꯨꯅꯅꯤ ꯅꯪ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯌꯥꯔꯣꯏ, ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯅꯣꯏꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ, ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯂꯧꯔꯥꯡ ꯁꯨꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯆꯧꯕꯁꯤꯗ ꯏꯃꯥꯅ ꯁꯥꯕꯒꯤ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯟ ꯑꯁꯤꯗ ꯐꯤ ꯁꯥꯕ ꯇꯝꯒꯦ, ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯥ? ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯁꯨꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯈꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏꯗꯅ, ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯀꯣ, ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ꯫ ꯑꯗꯨꯗꯤ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯦ ꯏꯃꯨꯡ ꯃꯪꯒꯣꯟꯗ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯏ ꯈꯔ ꯇꯩꯕ, ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕ, ꯑꯇꯩ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯌꯨ ꯁꯤꯅꯦꯕ? ꯅꯁꯥꯅ ꯁꯣꯜꯂꯤꯕ ꯃꯗꯨ ꯐꯥꯎꯕꯅꯦ ꯌꯥꯝꯃꯜꯂꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯍꯣꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯗꯤ ꯅꯆꯥ ꯀꯨꯝꯕꯤꯔꯩꯒꯤ ꯀꯥꯗ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ꯫ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯆꯔꯣꯏ ꯏꯃꯥ, ꯀꯥꯗ ꯍꯦꯟꯗꯣꯛꯆꯔꯣꯏꯒꯦ꯫ ꯀꯨꯝꯕꯤꯔꯩꯁꯦ ꯀꯥꯗ ꯑꯣꯏꯅ ꯁꯥꯠꯂꯒꯦꯕ ꯑꯩ꯫ ꯍꯩꯃꯥ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ, ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯋꯥꯔꯝꯃꯅꯤ ꯅꯣꯏꯗꯤ ꯌꯥꯝꯅ, ꯑꯩꯅ ꯂꯧꯕꯨꯛ ꯆꯠꯀꯦ ꯍꯥꯏꯕꯗ ꯅꯣꯏꯅ ꯌꯥꯗꯕꯒꯤ ꯋꯥꯔꯝꯃꯅꯤ꯫ ꯍꯩ, ꯅꯕꯨꯡ ꯊꯥꯡꯖꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ, ꯑꯃꯨꯛ ꯆꯩꯕꯤꯅꯤꯀꯣ ꯋꯥꯗꯣ ꯀꯟꯅ ꯀꯟꯅ ꯉꯥꯡꯒꯅꯨ ꯏꯃꯥꯒꯤ ꯀꯨꯝꯕꯤꯔꯩꯅ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯤꯟꯁꯦ ꯌꯦꯇꯨꯝꯗ ꯂꯪ ꯍꯥꯞꯄꯒ ꯐꯣꯠꯆꯤꯟꯕꯤꯔꯣꯗꯅ, ꯅꯣꯏ ꯃꯥꯄꯟꯅ ꯅꯨꯡꯁꯤꯗꯦꯃꯤ꯫ ꯍꯩ, ꯅꯕꯨꯡ ꯊꯥꯡꯖ ꯊꯣꯛꯂꯛꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯉꯁꯥꯏꯗꯒꯤ ꯏꯆꯟꯒ ꯏꯃꯥꯒꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯑꯇꯤꯌꯥ ꯃꯊꯛꯇ ꯅꯣꯡ ꯃꯪꯕꯁꯤ ꯃꯉꯥꯏ꯫ ꯍꯣ, ꯅꯆꯟꯅꯨꯄꯤ ꯑꯁꯦ꯫ ꯀꯨꯝꯕꯤꯔꯩ, ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯒꯤ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯗꯥꯗꯥ, ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ꯫ ꯑꯦ ꯏꯃꯥ, ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯏꯆꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗ꯫ ꯍꯩ, ꯀꯨꯝꯕꯤꯔꯩ, ꯏꯃꯥꯒꯤ ꯆꯤꯟ ꯃꯦꯜꯂꯤꯁꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯅꯪꯕꯣ, ꯁꯤꯕ ꯇꯥꯔꯦ ꯑꯩꯕꯣ, ꯁꯣꯔꯒꯁꯦ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯃꯥ ꯗꯥꯗꯥ꯫ ꯍꯣꯏꯅꯦ, ꯍꯥꯏꯗꯣꯛꯏ, ꯆꯩ ꯃꯦꯜꯂꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯁꯤ, ꯊꯥꯗꯣꯛꯑꯣꯏꯃꯤ ꯅꯪꯕꯣ꯫ ꯍꯣꯏ꯫ ꯀꯨꯝꯕꯤꯔꯩ, ꯆꯪꯉꯣ ꯏꯃꯨꯡꯗ, ꯑꯗꯨꯒ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯣ ꯈꯤꯇ ꯀꯜꯂꯣ, ꯃꯗꯨ ꯊꯛꯆꯤꯜꯂꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯨꯈꯤꯒꯦ꯫ ꯍꯩꯁ, ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯒꯦ ꯍꯥꯏꯕ? ꯍꯧꯖꯤꯛ ꯇꯥꯗꯅ ꯍꯥꯏꯕꯗꯨꯕꯣ? ꯑꯁ, ꯑꯩꯗꯤ ꯂꯧꯕꯨꯛꯇ ꯆꯠꯅꯤꯡꯉꯝꯕꯗꯒꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯑꯣꯏꯅ ꯑꯃꯨꯛ ꯆꯠꯅꯤꯡꯉꯦꯗ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯀꯨꯝꯕꯤꯔꯩꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈ꯭ꯔꯤꯁꯤꯅ? ꯅꯪꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ, ꯁꯨꯃꯥꯡꯁꯤ ꯂꯩꯔꯤꯁꯦ ꯊꯥꯡꯖꯥ ꯏꯃꯥ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯗꯥꯗꯥ, ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯤ꯫ ꯀꯗꯥꯏ? ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯏꯆꯟꯒꯤ ꯏꯁꯤꯡꯁꯤꯗꯤ꯫ ꯑꯁꯦꯡꯕꯔꯣ ꯗꯥꯗꯥ? ꯍꯣꯏꯅꯦ, ꯑꯁꯦꯡꯕꯅꯤꯅꯦ꯫ ꯑꯗꯨ ꯗꯥꯗꯥ, ꯀꯅꯥꯒꯤ ꯄꯥꯠꯇꯅꯣ ꯗꯥꯗꯥꯅ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯗꯣꯏꯗꯣ? ꯍꯩ, ꯅꯪꯅ ꯈꯪꯉꯣꯏ, ꯆꯪꯉꯨ ꯏꯃꯨꯡꯗ꯫ ꯄꯥꯠꯇ ꯉꯥ ꯐꯥꯕ, ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ, ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯍꯥꯏꯅꯔꯗꯤ ꯅꯅꯥꯗꯣ
ꯍꯦꯛꯇ ꯁꯤꯡꯂꯝꯒꯅꯤ. ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ. ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯒ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ. ꯊꯥꯡꯖ ꯃꯃꯥꯗ ꯃꯥꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯄꯥꯇ꯭ꯔꯗꯨ ꯄꯤꯔꯝꯂꯒ ꯄꯥꯠꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯏꯕꯦꯝꯆꯥꯁꯨ ꯃꯂꯝꯂꯤꯕ ꯍꯪꯒꯥꯝ ꯄꯣꯂꯥꯡꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯤ. ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯧꯕꯨꯛ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯍꯩꯁ, ꯑꯩꯁꯦ ꯉꯁꯤꯒꯤꯗꯤ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ. ꯇꯥꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯗꯣ ꯁꯦꯠꯆꯤꯜꯂꯒ ꯀꯣꯏ ꯑꯗꯨꯝ ꯌꯦꯠꯁꯤꯜꯂꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯥꯖꯤ ꯍꯣꯏ ꯇꯥꯗ ꯍꯣꯏꯅꯁꯨ ꯑꯩꯁꯦ ꯈꯪꯉꯔꯣꯏ. ꯈꯣꯟꯖꯦꯜꯁꯤꯅ ꯈꯔ ꯆꯥꯎꯔꯞꯀ ꯋꯥ ꯉꯥꯡꯂꯕ. ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯂꯣꯏꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯇꯣꯝꯕ ꯊꯥꯡꯖꯒꯤ ꯀꯥꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯛꯇꯨꯅ ꯁꯦꯠꯆꯤꯜꯂꯤ. ꯁꯤꯗꯤ ꯇꯥꯗ ꯊꯥꯡꯖ ꯃꯥꯟꯈ꯭ꯔꯦꯗꯅ. ꯁꯤꯗꯕꯨ ꯕꯥꯖꯤ ꯍꯣꯏꯅ ꯈꯪꯒꯗ꯭ꯔꯅꯦ? ꯑꯩꯁꯦ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯕ. ꯈꯪꯉꯣꯏꯗ. ꯁꯤꯗ ꯈꯪꯉꯕ ꯍꯥꯏꯗꯨꯗꯤ ꯃꯣꯏꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯗꯨꯅ ꯂꯥꯠꯄ ꯌꯥꯔꯅꯤ. ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯃꯃꯥꯗ ꯍꯥꯏꯔꯝꯗꯕꯤ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯨꯝꯅ ꯂꯥꯛꯂꯝꯃꯤ. ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯍꯟ ꯑꯃꯅ ꯀꯣꯝꯕꯤꯔꯩꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯕꯨꯡꯉꯣ ꯊꯥꯡꯖ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯥꯜꯂꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯔꯝꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯀꯔꯤꯅꯣ ꯄꯤꯆꯣꯜ ꯍꯣꯡꯂꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯀꯨꯝꯂꯛꯂꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯇꯧꯔꯤꯗꯣ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩꯅ ꯀꯧꯔꯛꯀꯅꯤ ꯈꯟꯕꯒ ꯇꯧꯕꯒ ꯑꯃꯨꯛ ꯀꯧꯔꯦꯗꯣ. ꯀꯥꯟꯅꯗꯦ. ꯈꯣꯟꯖꯦꯜꯁꯦ ꯈꯔ ꯁꯦꯝꯂꯒ ꯈꯨꯝꯃꯒꯦꯗ ꯍꯦ. ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯊꯥꯡꯖ? ꯑꯩꯅ ꯍꯪꯕꯗ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯝꯍꯟ, ꯑꯩꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯕꯗꯣ ꯇꯜꯂꯕ. ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯇꯩꯔꯗꯧꯕ. ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯑꯣꯏꯅ ꯁꯨꯔꯒꯦ ꯈꯟꯗꯅ ꯍꯜꯂꯛꯏꯅꯦ ꯃꯝꯍꯟ. ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯊꯥꯡꯖ? ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯩꯗꯧꯔꯕ? ꯅꯨꯄꯤꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯈꯤꯗꯕꯗꯥꯏꯅꯦ? ꯅꯪ ꯉꯥꯡꯒꯟꯈ꯭ꯔꯕ ꯍꯅꯨꯕꯅꯦ. ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯏ ꯀꯥꯔꯛꯇꯅ ꯏꯟꯊꯨꯅꯤꯀꯣ ꯉꯁꯤ ꯂꯝꯕꯤꯁꯤꯗ. ꯏꯕꯨꯡꯉꯣ ꯊꯥꯡꯖ, ꯀꯩꯗꯧꯔꯒꯦꯅꯦ? ꯇꯇꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯃꯝꯍꯟ, ꯑꯩꯁꯦ ꯄꯥꯠꯀꯤ ꯂꯩꯈꯣꯝ ꯃꯌꯥꯝꯗꯣ ꯃꯗꯨ ꯎꯕꯗ ꯏꯁꯥꯁꯦ ꯂꯣꯛꯅ ꯈꯣꯟꯖꯦꯜꯁꯦ ꯑꯣꯟꯈ꯭ꯔꯦ. ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯃꯈꯣꯜ ꯃꯥꯜꯂꯤꯁꯦ. ꯑꯁ, ꯈꯝꯗꯧꯏ. ꯈꯔ ꯃꯥꯜꯂꯤꯉꯩꯁꯤꯗ ꯆꯦꯜꯍꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯀꯣꯝꯕꯤꯔꯩ. ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯥꯒꯤ ꯊꯥꯡꯖ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤꯅꯣ ꯃꯤꯠꯁꯦ ꯃꯁꯦꯡ ꯃꯔꯥ ꯑꯣꯏꯅ ꯄꯪꯎꯗ ꯎꯔꯦ. ꯊꯥꯡꯖꯁꯦ ꯅꯨꯄꯤ ꯃꯥꯅ ꯂꯣꯏꯅ ꯎꯔꯦ. ꯁꯤꯅꯅꯤꯗꯅ ꯏꯆꯥ ꯏꯃꯧꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯔꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯣ. ꯁꯣꯝꯗ ꯂꯧꯕꯨꯛꯇꯅ ꯀꯝꯗꯧꯔꯤ. ꯀꯣꯝꯕꯤꯔꯩꯒꯤ ꯃꯕꯨꯡ ꯃꯔꯤ ꯑꯃꯅ ꯂꯧꯍꯣꯟ ꯍꯨꯜꯂꯤꯕ ꯂꯧ ꯐꯩꯗꯣꯝ ꯑꯗꯨꯗꯒꯤ ꯂꯧꯍꯣꯟ ꯐꯣꯏꯔꯤ. ꯑꯗꯨꯒ ꯃꯕꯨꯡ ꯑꯅꯤ ꯑꯃꯅ ꯂꯧꯍꯣꯟ ꯑꯗꯨꯕꯨ ꯍꯣꯜꯂꯒ ꯑꯍꯥꯡꯕ ꯂꯧꯄꯥꯛ ꯑꯗꯨꯗ ꯆꯈꯥꯏꯗꯨꯅ ꯊꯝꯂꯤ. ꯃꯄꯥ ꯁꯅꯥꯍꯟꯅ ꯂꯧꯔꯤꯗꯨ ꯏꯁꯤꯡ ꯌꯨꯗꯅꯕ ꯃꯑꯣꯡꯗ ꯂꯧꯔꯤ ꯀꯟꯅ ꯇꯥꯔꯤ. ꯃꯗꯨ ꯎꯕꯗ ꯀꯣꯝꯕꯤꯔꯩꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯃꯈꯣꯏꯅ ꯃꯥꯕꯨ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ. ꯑꯣꯟꯊꯣꯛꯅꯒꯅ ꯊꯕꯛ ꯁꯨꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯏꯕꯨꯡ ꯇꯔꯨꯛꯀ ꯕꯥꯖꯤꯒꯁꯦ. ꯑꯗꯨꯗꯤ ꯑꯩ ꯕꯥꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯧꯔꯤ ꯇꯥꯕ ꯌꯥꯎꯁꯤꯜꯂꯨꯔꯒꯦ. ꯑꯗꯨꯒ ꯂꯧꯕꯨꯛꯀꯤ ꯂꯩꯈꯣꯝꯁꯦ ꯁꯥꯟꯅꯈꯤꯕ ꯍꯦꯛꯇ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯧꯔꯤ ꯇꯥꯕꯗꯨ ꯌꯥꯎꯁꯤꯜꯂꯤ. ꯃꯕꯨꯡ ꯇꯔꯨꯛ ꯑꯗꯨꯁꯨ ꯀꯣꯝꯕꯤꯔꯩꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯑꯇꯣꯝꯕ ꯊꯥꯡꯖ ꯑꯣꯏꯔꯤꯕ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ. ꯊꯥꯡꯖ, ꯅꯃꯥꯗꯨꯕꯨ ꯆꯥꯛ ꯂꯣꯏꯍꯧꯔꯕ꯭ꯔꯣ? ꯇꯧꯔꯗꯧꯅꯤ. ꯉꯁꯤ ꯅꯪꯁꯤꯁꯨꯕ. ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯍꯪ ꯍꯪꯅꯕ ꯃꯇꯝꯁꯦ ꯂꯩꯔꯝꯂꯔꯤꯕ ꯏꯔꯩꯃꯛ. ꯀꯔꯤꯅꯣ ꯊꯥꯡꯖ? ꯄ꯭ꯔꯞ ꯂꯥꯛꯂꯒ ꯂꯧꯔꯤꯗꯨꯗ ꯅꯃꯥꯏꯗꯣ ꯅꯞꯁꯤꯡꯈꯩ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ? ꯂꯧꯔꯤꯗ ꯀꯔꯤ ꯆꯪꯈ꯭ꯔꯒꯦꯅꯦ? ꯕꯥꯖꯤ, ꯆꯥꯛ ꯊꯣꯡꯕ ꯍꯧꯍꯧꯔꯕ꯭ꯔꯥ ꯍꯧꯍꯧꯗ꯭ꯔꯤꯕ ꯑꯩꯁꯨ ꯈꯪꯗꯦ. ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯄꯥꯠꯇꯒꯤꯅꯤ, ꯌꯨꯝꯗꯒꯤ ꯅꯠꯇꯦ. ꯅꯪꯅ ꯄꯥꯠ ꯄꯜꯂꯛꯂꯒ ꯈꯪꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ. ꯏꯄꯥꯗꯤ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯄꯥꯠꯇꯣ ꯉꯁꯤ ꯁꯤꯠꯀꯅꯤ. ꯑꯩꯈꯣꯏꯗꯒꯤ ꯅꯨꯄꯥ ꯑꯃ ꯉꯥ ꯐꯥꯕ ꯈꯔ ꯌꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯅꯦ. ꯅꯍꯥꯟꯗꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯒ ꯏꯀꯥꯎ ꯀꯥꯎꯔꯦꯅ ꯇꯧꯔꯤꯁꯦ. ꯆꯠꯂꯨꯔꯦ. ꯏꯃꯥꯅ ꯉꯁꯥꯏ ꯉꯟꯇꯥ ꯍꯥꯏꯔꯛꯇꯅ ꯂꯩꯈꯣꯝ ꯌꯥꯝ ꯂꯩꯌꯦꯅ ꯇꯟꯗꯅ ꯍꯜꯂꯛꯄꯅꯤ. ꯑꯩꯗꯤ ꯃꯣꯏꯒꯤ ꯄꯥꯠꯀꯤ ꯂꯩꯈꯣꯝ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯁꯥꯁꯦ ꯂꯣꯛꯅ ꯌꯥꯗ꯭ꯔꯦ ꯕꯥꯖꯤ. ꯈꯣꯟꯖꯦꯜꯒꯁꯦ ꯂꯣꯏꯅ ꯑꯣꯜꯂꯤ ꯁꯤꯅꯤ. ꯀꯔꯤꯅꯣꯗ? ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯥꯝꯖꯈ꯭ꯔꯕ ꯏꯆꯥꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤ ꯋꯥꯁꯤꯕꯣ?
ꯌꯥꯔꯦꯗ ꯕꯥꯖꯤ ꯂꯧꯔꯤꯗꯣ ꯇꯧꯔꯣ ꯈꯗꯥꯡꯗꯣ ꯊꯥꯗꯔ ꯂꯩꯔꯅꯨ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯋꯥꯏ ꯍꯣꯏ ꯍꯣꯏ ꯏꯄꯥ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯍꯥꯏꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯣꯝꯕꯤꯔꯩꯗꯤ ꯃꯄꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯄꯥ ꯃꯕꯨꯡꯅ ꯎꯗ꯭ꯔꯤꯉꯩ ꯂꯧꯄꯥꯛꯇꯒꯤ ꯂꯩꯈꯣꯝꯗꯨ ꯑꯃꯨꯛꯁꯨ ꯁꯥꯟꯅꯗꯨꯅ ꯂꯧꯔꯤꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯥꯔꯤ ꯃꯥꯁꯨ ꯏꯄꯩ ꯄꯩꯔꯦ ꯂꯧꯔꯤ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯔꯤꯕꯗꯨꯁꯨ ꯂꯧꯔꯤ ꯇꯥꯕ ꯍꯩꯈ꯭ꯔꯗꯥꯏꯅꯦ ꯊꯥꯡꯖ ꯅꯪꯕꯨ ꯑꯗꯨ ꯀꯔꯤꯅꯣ ꯂꯩꯔꯦꯟ ꯃꯊꯦꯛ ꯆꯠꯄꯒꯨꯝꯅ ꯂꯧꯔꯤꯗꯨꯕꯨ ꯇꯥꯔꯤꯕꯗꯨꯕꯨ ꯕꯥꯖꯤ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯇꯥꯔꯒꯦ ꯐꯖꯅ ꯕꯥꯖꯤꯒꯤ ꯑꯗꯨꯃꯥꯏꯅ ꯅꯤꯡꯊꯧꯀꯥꯕ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕꯗ ꯇꯥꯗ ꯉꯁꯥꯏꯗꯤ ꯂꯧꯍꯣꯟ ꯃꯌꯥꯝꯁꯦ ꯐꯣꯏꯕꯗ ꯋꯥꯔꯦ ꯈꯨꯗꯥꯡꯁꯦ ꯂꯣꯏꯅ ꯆꯣꯛꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯡꯖꯁꯦ ꯀꯧꯁꯤꯜꯂꯒ ꯃꯥꯃꯨꯛ ꯐꯣꯏꯍꯜꯂꯁꯤ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯀꯨꯝꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯋꯥꯁꯨ ꯋꯥꯔꯣꯏ ꯍꯥꯏꯕ ꯇꯥꯗ ꯅꯤꯡꯊꯧꯀꯥꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯒꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯅꯅꯥꯎ ꯂꯩꯕꯥꯛ ꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯂꯧꯍꯣꯟꯁꯤ ꯐꯣꯏꯔꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯀꯧꯁꯤꯜꯂꯒ ꯊꯕꯛ ꯁꯨꯍꯜꯂꯔꯣꯏꯁꯤ ꯕꯥꯖꯤꯒ ꯂꯧꯔꯤ ꯇꯥꯔꯤ ꯃꯥꯁꯨ ꯑꯥꯗ ꯇꯨ ꯂꯣꯏꯁꯨ ꯂꯣꯏꯒꯗꯧꯔꯦ ꯂꯧꯍꯣꯟ ꯐꯣꯏꯕꯁꯤ ꯍꯣꯏꯗ ꯐꯣꯏꯔꯒꯦ ꯏꯌꯥꯝꯕꯒꯤ ꯑꯊꯪꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯌꯥꯏꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯣ ꯈꯪꯗꯦ ꯑꯇꯣꯝꯕ ꯑꯣꯏꯅ ꯄꯣꯛꯂꯝꯃꯗꯤ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯕꯁꯦ ꯌꯥꯎꯔꯝꯂꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅ ꯐꯩ ꯌꯥꯔꯦꯗ ꯇꯥꯗ ꯅꯪꯁꯨ ꯇꯥꯗ ꯍꯟꯅ ꯍꯥꯏꯕ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯋꯥꯅꯔꯦ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯀꯤꯕꯒꯤ ꯍꯥꯏꯗꯕ ꯈꯛꯇꯅꯤ ꯇꯥꯗ ꯍꯟꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯈꯣꯏꯗꯧꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯇꯥꯗꯅ ꯈꯣꯏꯗꯧ ꯁꯥꯎꯒꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯅꯅꯥꯎ ꯍꯨꯃꯥꯏ ꯍꯨꯝꯖꯔꯣ ꯍꯥꯏꯕ꯭ꯔꯣ ꯇꯥꯗꯒꯤ ꯈꯣꯏꯗꯧ ꯃꯄꯥꯗꯨꯗ ꯃꯁꯤ ꯂꯧꯍꯣꯟꯁꯤꯅ ꯍꯦꯛ ꯊꯣꯝꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯗꯗ ꯊꯣꯝꯃꯤ ꯂꯧꯍꯣꯟꯁꯤ ꯅꯤꯡꯊꯧꯀꯥꯕꯒ ꯂꯩꯕꯥꯛ ꯄꯣꯛꯄꯒꯗꯨ ꯂꯧꯄꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯑꯐꯣꯏꯕ ꯂꯧꯍꯣꯟꯗꯨ ꯍꯨꯟꯅꯔꯛꯏ ꯍꯦꯛꯇ ꯃꯌꯥꯝꯕ ꯅꯣꯡꯃꯥꯏꯁꯤꯡꯅ ꯊꯤꯅ ꯆꯩꯔꯛꯏ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯈꯣꯏꯅꯤ ꯆꯠꯂꯣ ꯌꯨꯝꯁꯀꯩꯁꯒ ꯏꯔꯥꯏꯒꯅ ꯍꯣꯜꯂꯒ ꯆꯥꯏꯕ ꯂꯧꯍꯣꯟꯁꯦ ꯅꯈꯣꯏꯅꯤꯅ ꯍꯣꯜꯂꯒ ꯆꯥꯏꯔꯨꯆꯣ ꯆꯠꯂꯣ ꯂꯧꯄꯥꯛꯇ ꯍꯌꯦꯡ ꯂꯧꯂꯤꯡꯕꯤꯁꯤꯡꯅ ꯂꯤꯡꯕꯗ ꯅꯨꯡꯉꯥꯏꯅ ꯃꯑꯣꯡꯗ ꯅꯤꯡꯊꯧꯀꯥꯕ ꯁꯥꯎꯅ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯌꯦꯡꯂꯒ ꯂꯧꯍꯣꯟ ꯐꯣꯏꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯂꯧꯍꯣꯟ ꯍꯣꯜꯂꯒ ꯂꯧꯄꯥꯛꯇ ꯆꯥꯏꯕ ꯑꯃꯃꯨꯛ ꯄꯤꯁꯤꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤꯅꯤ ꯈꯩꯄꯥ ꯁꯥꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯌꯥꯝꯅ ꯍꯣꯟꯕ ꯇꯥꯔꯦꯗꯅ ꯑꯉꯥꯡꯅ ꯍꯟ ꯁꯥꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕꯅꯤꯅ ꯅꯣꯏ ꯌꯥꯏꯃꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯦ ꯑꯃꯨꯛ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯕꯀꯣ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯃꯨꯛ ꯌꯥꯊꯪ ꯇꯧꯊꯕꯁꯦ ꯑꯗꯨꯅꯤ ꯑꯍꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕꯗꯤ ꯀꯣꯝꯕꯤꯔꯩ ꯃꯕꯨꯡ ꯌꯥꯏꯃꯒ ꯑꯍꯨꯝ ꯁꯨꯕꯒꯅ ꯂꯧꯍꯣꯟ ꯍꯣꯜꯂꯒ ꯆꯥꯏꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯆꯥꯏꯅꯤꯡꯉꯛꯏ ꯑꯁ ꯇꯥꯗ ꯌꯥꯏꯃꯒ ꯇꯥꯗ ꯑꯍꯨꯝ ꯁꯨꯕꯒꯅ ꯂꯧꯍꯣꯟ ꯍꯣꯜꯂꯒ ꯆꯥꯏꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯎꯅꯤꯡꯉꯤ ꯑꯁꯤꯗꯤ ꯂꯩꯈꯣꯝꯁꯤꯗ ꯂꯧꯍꯣꯟ ꯃꯄꯨꯅ ꯄꯨꯟꯁꯤꯅꯒ ꯇꯨꯞ ꯇꯨꯞ ꯊꯥꯗꯕꯁꯤꯗꯤ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯕꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯊꯕꯛꯁꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯣꯟꯊꯕꯗ ꯋꯥꯔꯤꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯁꯨ ꯌꯨꯝꯗ ꯀꯥꯔꯁꯤꯒ ꯑꯝꯇꯦꯛ ꯍꯥꯏꯔꯛꯇꯦꯍꯦ ꯊꯥꯡꯖ ꯀꯥꯔꯁꯤ ꯌꯨꯝꯗ ꯆꯥꯛ ꯂꯥꯝꯃꯦꯅꯦ ꯏꯄꯥꯗꯤ ꯍꯣꯏ ꯕꯥꯖꯤ ꯀꯥꯔꯁꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃ ꯄꯣꯠꯅꯤ ꯄꯨꯛꯀꯥꯁꯦ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯕ ꯀꯨꯏꯔꯦ ꯂꯣꯛꯀ ꯊꯨꯡꯕꯗꯨꯗ ꯅꯪꯗꯤ ꯆꯥꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯃꯥꯅ ꯊꯣꯡꯉꯝꯒꯗꯣꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯝꯒꯅꯤ ꯍꯥꯏꯒꯦ ꯏꯃꯥꯅ ꯏꯟꯁꯥꯡꯗꯨꯕꯨ ꯑꯩꯅ ꯆꯒꯦꯝ ꯄꯣꯝꯂꯝꯃꯨ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯕꯥꯖꯤ ꯍꯩꯁ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯥꯟꯅ ꯀꯥꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯑꯩ ꯈꯪꯈ꯭ꯔꯅꯤ ꯕꯥꯖꯤ ꯑꯩ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯦ ꯑꯗꯨꯅ ꯌꯨꯝꯗ ꯈꯔ ꯍꯥꯟꯅ ꯀꯥꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯣꯝꯕꯤꯔꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯊꯥꯡꯖꯥꯏꯕ ꯑꯉꯥꯡꯁꯤꯅ ꯃꯇꯨꯡ ꯊꯥꯡꯀꯠꯀꯩ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ ꯍꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯍꯧꯗꯦ ꯍꯥꯏ ꯋꯥꯅꯤ ꯏꯆꯥꯁꯥ ꯌꯨꯝꯗ ꯀꯥꯔꯁꯤ ꯅꯃꯥꯁꯨ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥꯁꯤ ꯅꯦꯝꯊꯔꯀꯥꯟꯗ ꯑꯃꯨꯛ ꯀꯨꯝꯃꯁꯤ ꯅꯣꯡꯃꯥꯏꯁꯤꯡꯅ ꯍꯣꯏ ꯕꯥꯖꯤ ꯂꯥꯛꯂꯒꯦ ꯕꯥꯖꯤ ꯍꯥꯟꯅ ꯀꯥꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯀꯥꯔꯛꯂꯒꯦ ꯃꯁꯤꯒꯤ ꯂꯧꯍꯣꯟ ꯈꯨꯗꯥꯞꯁꯦ ꯐꯥꯖꯤꯜꯂꯝꯃꯒ ꯃꯅꯥꯎ ꯃꯉꯥꯗꯨꯗꯤ ꯐꯣꯡꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯃꯆꯤꯟꯅ ꯄꯣꯝꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯂꯧꯍꯣꯟ ꯐꯣꯏꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯀꯣꯝꯕꯤꯔꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯧꯕꯨꯛꯇ ꯆꯠꯄꯗ ꯁꯦꯠꯂꯨꯔꯤꯕ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯁꯨꯗꯣꯛꯂꯝꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯕꯨꯡꯁꯤꯡꯅ ꯈꯪꯗꯅꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯖꯤꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯌꯦꯅꯈꯥꯗꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯕꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥ ꯂꯩꯔꯤꯕ ꯗꯣꯝꯗ ꯂꯥꯛꯂꯒ ꯖꯣꯝ ꯆꯥꯏꯊꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ
ꯇꯨꯃꯤꯟꯅ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯉꯁꯥꯏ ꯁꯦꯠꯂꯝꯕ ꯐꯤꯗꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇ ꯂꯩꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ, ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ, ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯝꯅ ꯀꯟꯖꯕ ꯁꯥꯐꯕ ꯀꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯥꯐꯕꯅ ꯀꯣꯝꯕꯤꯔꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩ ꯃꯥꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕ, ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯊꯛ ꯏꯔꯥꯡ ꯈꯪꯗꯕ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯅ ꯁꯥꯐꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯁꯥꯐꯕꯁꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯕꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯊꯥꯡꯖꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ "ꯏꯇꯥꯎ ꯁꯥꯐ, ꯑꯩ ꯀꯥꯔꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯆꯥꯛꯁꯨ ꯂꯥꯝꯕ ꯂꯣꯏꯔꯦ, ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕꯅꯤ, ꯂꯥꯛꯄ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ?" "ꯀꯥꯎꯔꯣꯏꯗ ꯏꯇꯥꯎ, ꯀꯔꯤ ꯀꯥꯎꯗꯣꯏꯅꯣ? ꯏꯇꯥꯎꯒꯤ ꯂꯧ ꯁꯨꯕꯗꯨꯕꯨ ꯉꯁꯤꯗꯒꯤ ꯂꯥꯛꯑꯁꯨ ꯍꯦꯛꯇ ꯂꯥꯛꯑꯒꯦ." "ꯍꯦꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯪꯒꯤ ꯇꯨꯝꯐꯝꯒ ꯂꯩꯇꯦ ꯑꯩꯈꯣꯏꯗ꯫ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯆꯤꯡꯈ꯭ꯔꯕꯗꯨꯗ ꯅꯪ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯏꯁꯧ ꯂꯥꯡꯕ ꯂꯣꯏꯔꯅꯤ, ꯆꯥꯛꯀ ꯄꯤꯖꯗꯕ ꯇꯥꯔꯦ꯫ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ ꯏꯇꯥꯎ, ꯑꯩꯁꯨ ꯂꯩꯅꯤꯡꯗꯦ, ꯅꯣꯏꯗꯒ ꯂꯩꯅꯤꯡꯗꯦꯕ ꯑꯩ꯫ ꯃꯤꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯂꯦꯛꯄ ꯆꯥꯕ ꯍꯧꯔꯦ ꯍꯥꯏꯗꯅ ꯉꯥꯡꯅꯒꯗꯕꯗꯣ ꯇꯥꯕ ꯉꯝꯂꯣꯏ ꯑꯩ꯫ ꯌꯥꯔꯦ, ꯏꯇꯥꯎꯒꯤ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯊꯥꯗꯕꯤꯔꯅꯨ꯫ ꯇꯟꯖꯥꯁꯤꯗ ꯑꯩ ꯀꯥꯔꯦꯀꯣ ꯌꯨꯝꯗ꯫ ꯃꯃꯣꯟꯗꯣ ꯂꯥꯛꯑꯗꯤ ꯑꯩ ꯌꯨꯝꯗ ꯀꯥꯈ꯭ꯔꯦꯅ ꯈꯔ ꯇꯝꯕꯤꯌꯨ ꯏꯇꯥꯎꯅ꯫ ꯉꯥꯔꯧ ꯑꯣꯏꯅꯅꯕ ꯉꯥ ꯃꯆꯥ ꯈꯔꯁꯤꯗꯤ ꯄꯨꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯧ ꯃꯥꯟꯗ꯭ꯔꯦ꯫ "ꯀꯔꯤꯒꯤ ꯉꯥ ꯃꯆꯥꯅꯣ? ꯑꯆꯧꯕ ꯈꯔꯁꯤꯁꯨ ꯍꯥꯞꯈꯣꯁꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯅ ꯍꯥꯞꯂꯤꯕ ꯉꯥ ꯑꯆꯧꯕꯁꯦ ꯀꯣꯝꯕꯤꯔꯩꯒꯤ ꯁꯔꯨꯛꯅꯤꯀꯣ?" "ꯌꯥꯔꯦꯗ ꯏꯇꯥꯎ ꯁꯥꯐ, ꯅꯪꯁꯨ ꯅꯨꯡꯁꯤꯔꯛꯇꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯇꯤꯟꯅꯕꯅ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯒ ꯏꯆꯟꯅꯨꯄꯤ ꯀꯣꯝꯕꯤꯔꯩ ꯇꯧ ꯂꯩꯔꯗꯤ ꯉꯁꯤ ꯂꯩꯈꯣꯝ ꯃꯔꯛꯁꯤꯗ ꯅꯝꯅꯅꯤꯀꯣ." "ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎ, ꯅꯪꯒꯤꯁꯨ ꯉꯥ ꯁꯔꯨꯛ ꯌꯥꯎꯕꯅꯤ꯫ ꯀꯣꯝꯕꯤꯔꯩꯒꯤ ꯑꯩꯅ ꯍꯥꯞꯂꯤꯕ ꯉꯥꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯦꯅꯥ ꯈꯣꯡꯕꯤꯗꯣ ꯑꯩꯅ ꯍꯥꯞꯈ꯭ꯔꯕꯅꯤ." ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯅꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯁꯪ ꯆꯪꯅꯔꯛꯇꯨꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯝꯃꯤ꯫ ꯁꯅꯥꯍꯟ ꯃꯆꯥ ꯑꯇꯣꯝꯕ ꯊꯥꯡꯖꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯃꯃꯥ, ꯊꯥꯡꯖꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯕꯁꯤꯅ?" "ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ, ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯃꯣꯏ ꯕꯥꯖꯤꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯕꯣ? ꯑꯗꯨꯒ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯑꯩꯒ ꯂꯧꯔꯤ ꯇꯥꯃꯤꯟꯅꯔꯝꯕꯗꯨꯅ ꯀꯔꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯥꯡꯖꯒꯅꯣ?" "ꯅꯆꯥ ꯀꯣꯝꯕꯤꯔꯩꯒꯤ ꯁꯥꯏꯑꯣꯟ ꯊꯥꯡꯖꯗꯣ ꯑꯗꯨꯅꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯇꯔꯨꯛꯇꯨ ꯆꯥꯛ ꯆꯥꯔꯤꯕ ꯀꯣꯝꯕꯤꯔꯩꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅ ꯊꯝꯂꯛꯏ꯫ ꯀꯣꯝꯕꯤꯔꯩ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯟꯈꯠꯂꯛꯂꯒ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯨꯗꯕꯒꯨꯝ ꯍꯥꯏꯔꯛꯏ꯫ "ꯇꯥꯗ ꯇꯔꯨꯛꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯩ ꯆꯥꯛ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ." "ꯅꯣꯡꯃꯥꯏꯖꯤꯡꯅ ꯀꯣꯝꯕꯤꯔꯩ, ꯅꯪ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧꯀꯥꯕꯅ ꯑꯃꯨꯛ..." "ꯇꯥꯗ, ꯉꯥꯡꯕꯤꯔꯨꯔꯅꯨ, ꯌꯥꯔꯦ꯫ ꯑꯉꯥꯡꯗ ꯑꯩꯈꯣꯏꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯂꯣꯟꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ꯫ ꯇꯥꯗ ꯌꯥꯏꯃꯒ ꯇꯥꯗ ꯃꯉꯥ ꯁꯨꯕꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯔꯤꯁꯤ, ꯑꯇꯩꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄꯣꯛꯄꯅ..." "ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡ ꯑꯃ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯎꯀꯥꯏ ꯇꯛꯊꯒꯦ." "ꯀꯔꯤ ꯍꯥꯏꯕ ꯇꯥꯗ? ꯏꯔꯣꯏꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯀꯦ ꯍꯥꯏꯕ?" "ꯏꯔꯥꯏꯅꯃꯨꯛ..." ꯌꯥꯔꯦꯗ, ꯇꯨꯃꯤꯟꯅ ꯆꯥꯅꯔꯣ ꯆꯥꯛꯇꯣ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯤꯅ ꯄꯣꯠ ꯍꯨꯔꯥꯟꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗꯕ ꯇꯥꯔꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯌꯨꯛꯇꯒꯤ ꯍꯧꯗꯨꯅ ꯈꯨꯟꯒꯤ ꯃꯧ ꯂꯩꯁꯥꯕꯤ ꯈꯔꯅ ꯂꯧꯗꯨ ꯂꯤꯡꯕ ꯍꯧꯔꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯧ ꯂꯤꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯨꯛ ꯆꯨꯛ ꯌꯨꯡꯂꯒ ꯂꯧ ꯂꯤꯡꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯤ꯫ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯃꯃꯨꯛ ꯂꯤꯡꯂꯕ ꯂꯧꯍꯣꯟꯁꯦ, ꯑꯗꯨꯒ ꯁꯤꯒꯤ ꯂꯧꯍꯣꯟꯁꯤꯒꯤ ꯃꯄꯥ ꯆꯥꯅ ꯂꯧꯍꯣꯟ ꯑꯃꯁꯤꯅ ꯑꯃꯨꯛ ꯂꯤꯡꯂꯕ ꯁꯨꯃꯥꯏꯅ꯫ ꯍꯩꯔꯦ, ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯅ꯫ ꯁꯨꯃꯥꯏꯅꯅꯦꯕ ꯂꯣꯛꯄꯥꯛ ꯑꯍꯥꯡꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯆꯦ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯂꯝꯗꯣꯏꯗꯣ꯫ ꯑꯗꯒꯤ ꯏꯔꯣꯏꯗꯨꯅ..." "ꯀꯣꯝꯕꯤꯔꯩ, ꯅꯪꯕꯨ ꯏꯃꯥꯅ ꯆꯥꯛꯁꯪꯁꯤꯗ ꯀꯥꯡꯍꯧ ꯉꯧꯔꯤꯕ ꯆꯥ ꯂꯣꯜꯂꯤꯕꯁꯦ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯁꯤꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯅꯪꯒꯤ ꯀꯥꯗꯨꯗ ꯂꯧ ꯂꯤꯡꯕꯗꯨꯅ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ." "ꯏꯃꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨꯀꯣ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯗꯥꯏꯅꯦ." "ꯂꯩꯔꯣ, ꯅꯪ ꯂꯩꯔꯣꯀꯣ, ꯑꯗꯨꯝ ꯂꯩꯔꯣ꯫ ꯊꯣꯛ ꯊꯥꯛ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯣ ꯇꯧꯔꯒ ꯅꯪꯒꯤ ꯀꯥꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯍꯣꯏ, ꯑꯩ ꯂꯧ ꯀꯟꯅ ꯂꯤꯡꯉꯤ, ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ꯫ ꯂꯧ ꯂꯤꯡꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯁꯤꯒꯤ ꯑꯍꯥꯡꯕꯁꯤꯡꯗ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯃꯨꯛ ꯂꯤꯡꯁꯤꯜꯂꯕ, ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯑꯃꯃꯨꯛ ꯂꯤꯡꯁꯤꯜꯂꯗꯤ ꯑꯗꯨꯏꯗꯤ ꯐꯖꯔꯅꯤ꯫ ꯃꯁꯤ
Ngaro ga satur ba kainom tori ne. Si ngang si ba. Isia. Isie. Ho iche kombire. Ta dar ba kaino khang di mi. Mana si ba. Ibo. Ibo. Isie kombire bu leita bro ibo. Chawbira mapanda kauri bu du bo. Mani bo. Laikhibani. Magi gada. Laukana lingkhibani. Kombire sumangda prabab thorak laga haire. Kaino saubi matang sada kai laisina mi ai laukana lingi imungda. Yari che nangi lauda numidang oina phajal lingo. Khungban mayagi pungdon da yam phajana pan ure. Ngasai do aduna pungdon charu sena hawu laini. Thumurok ti yaura bu noibo. Lo yaure. Chalis lao ise. Hoi la odri salasi. Asi haiduna angang khara duga makhoi gi lekai gi leriba khongban masa du gi mapanda pungdon sab laklambi. Pungdon khupanu ubada kombire pungdon pambi duda kakai khraga pungdon amunu maya mama khan khanun heklaga thatare leimaida. Noi pungdon do phajana khulugo ama hekwa lambada aina nanadu leiraga khubana thagadabani khango. Aina wari khai pungdon pambi se karage heklaga ko. Iche nang sidi ondok na ngangwan khre adunani sumpisi leido. Khulliye ngasai da geisu isena thadarakpudo pungdon mayam du chana chana. Kombire uthakdagi yengtharakpada mana ngasai dagi heklaga thadakhriba pungdon mayam adudi manga taruk khakta makhuta paidun leirammi. Chawbi kaino noi toidubo aina ngasai di hekriba pungdon mayam dudi kai jakraba. Makhoi ga lakminaba duda khwaidagi angang oiriba tomcha na haire. Iche kombire aigi asigi aya manungda pungdon mayam habaga thamkhre. Thorai masasa noina puraga phadawni. Asi haiduna pungdon pambi tudagi kumtharaklaga angang mayam adubu tanari. Angang sing adusu kombire na phangdanaba maning tektoktuna kana senari magi angamba thakta yangna. Ibemcha makuda sayima pairaga masanupi kombire ibu thiba laklammi. Kombire hoidi thumurokadu tawraga haisabu loibaga taina bilakulda waikhu phadu leirammi. Kombire na sidu waikhu ma leiri sida so ma leiri sise aikini ko noi changkano swai changkano ba chalo swaida. Angang amana je pulap langminaraga nau phatabu tarukanu da. Kaino ngang nabuk phatabu tarukanu kaide. Angang singdu ka khanaduna waikhu pharingai khangaudana laklaga tungdagi mamai bemchana chaina setlauna kalaklammi. Hey chandhanubi nang da hatlage asuk thabuk silaba kansida chitli thoklaga angang singsiga waikhu phaduna laitokpa ngam haiwani. Thabuk leitragana hangsa hek chatningba khangtok tongning thabuk se thabuk leiragana chichitli thokpase nabung singdo mayau kai sawbani. Salo chatlo mi bang thau mi. Ima chaidu kalakanu imana chai masaduna phana kalabasu aidi kaisu siroi nabudi nai. Sina phu garagana ikhoigi maning da hoba taren pami asawuda aduda phukla kan biu na sada. Nahan kaina laurang subu saki moigi mating pangi haibadi yadraga. Ngasidi thabak subu yamni yawhaninga mani. Noiko aina chatningda kansida. Phumandana saise khanglabra kainam tawrine mase. Ima nai haibani mathak pomi kamlaga khutkasi. Tada da haidoki nugaini. Asi haiduna kaplaga sakri kombire do. Aibu karamna ngangna sige imagi kombire nang sibo. Thajayon jabagi matam yoruklaba phawba ngauduna langduna angang masa mugam leriba sibo. Haisaubi tabra ai wa haige. Ibok na haujik ise kombire thajayon jabagi matam yoruklaba phawba ngauduna langduna angang masa mugam leri sibo haibudura tabra hairido. Tinabudon thokna madik saidago nasiga na khoi mayam siga. Aina haibadi ai wa haige tabra haibani ne. Au taibo. Hayeng khaine nasi kombire hobu lakanu ko heklaba aina phubo khupudi no yengo. Hoibo la roige ibu leita matam doina lage. Ise kombire hoba. Kari haiba nang hausi kidu bu saubi. Ibo kaisu haidi ye ai khoi la roige haiba. Aduni aigi khupudo kawu tawjanu ko noi maya. Asi hairam laga ibemsa su satkre kombire mama mapa mabung na haiba ngang mutada makai magi ngawpham thokpa ngawri langpham thokpa langli mabung sing na haiba na ama mana tawthorakpa na ama tawtuna adumak leirammi. Ima hoi ma akhoi mugi mi singse amuk kawda tadrisibu kaidabu yawnarage hoi ma ima
Hay, Nongmaising, ima na pangdene, tamna dum karuga sangau yadabro. Ima manggonda, fanek saribasi udro. Ahan oiraba aikoidagidi, nangni hena dum, mit udrabra, karinam tauri. Ima, fanek saba, mit ubaga lai. Aikoi kombirena, aikoi ki iroi labdo, putharaga, migi lawdo, ukai taklibane haiduna, lingba loikraba lawdubu, loina, iroi na pizza tokla hairine. Ha, karino, nangna haribasibu Nongmaising, Hꯧzikta, swaida iroi shelibane haiduna leramdaine, aikoi kombireiduba. Iroi shelma nati, mana salidoima, migi law ukai takbane. Ukai taina haina toridusu, magi iroi gana, migi lawdo, naitektana, mangan boira malema. Kanagi law nune, mana naiti hariba, lawfam aduba. Khuraton sawbuga, aikoi thangnaba lawdo. Haima, adudi, aikoi lawfamdusu, yauramdanane. Si, amdu salo, Nongmaising, aikoi lawfamdo, khara thunabda saloimi. Huima. Hai, Ningthaukaba, Leibakpokpa, Yumjagaisa, Sagonsen, Irai, Thangja. Nayamana haribasibu, tadrone, nakhoigi, nanaranansingdo amta. Nupa taruktu, magi kadagi santhoraklaga, hairai, amamto oina, Ningthaukabana. Sida thoktanaba, nahanaidi, mayum palankrasi haizabaniko, imaga basigada. Yumjagaisana amuk, aidi nahana haizabani. Lawse, loirabanina, iroise, yonkrasi haidana. Sagolsen amuk, imanaba magi manau nupana, aikoi kombirese, yam pamjai haibani, aduda oin thajakrasi. Thangja, mami kana lauthoklaga mayam Sagolsen hairei. Kari dada, madu yaroi. Aigi imanaba sapabada, isanpi kombirese, pige haidana wasakrabane aidi. Mana pirakpa, ngasak mayama saridri noiso. Imabasi, tada handasu, wanomlaga thamkrabane aina, nahana. Nangi wado, yaroi Thangja. Leikaida, yum panbase, yam nungaitabani. Hayengwai, minasu, yam phajana ngangnaraktabani. Hera tata, madu yaroida. Aikhoina, mika khongna uba mafamsida leijabana phatro. Mina usilaktrabasu, aikhoi mayam chatlaga, hekta phuruba yaba. Leikai oirabasu, yamna nakpa, marisu nattedana. Yaroi, nangidu, sukya yaroi Thangja. Aina yaroi haribasini. Tadagi mamanaba, suningdaba. Mitsipki manau nupa suningdaba, misang koro kaba malaibaduda isanse, pisilaga wahanga hairo. Nangi namanaba sapabadi, tabak kayam faradana, ha, tabak kayam farageba. Leikaisida lawsing leiba, masapaba, tabak suningbada, maming sega kaya saliba, aigi taw sapababu, tadana, adumaina hairadi, ay saurakaniko. Hai, chandana ni, nakoini, sumangse leplaga, kanaro law haidana, kaubana tene. Nasanupido, amuta yenglusu haibanine. Leptana yenglag lariba, nayamna nauna koisune, aina haibase, tadro, nanana nasingduba. Oi maima, aikoisu saketaridana, tadaga inaugana khatnaba yengaido kauthoine. Asi hairamlaga makoi taruktu kana senkirami. Somtana kamdauri kombireidu, makoi thangnabagi lawphamda law ukai takpiribane haiduna iroi aduga, magana lainang taw makhaina khaiduna sanari. Paumasak pawu udaba makai. Madudagi hendoraktana makoi lakphumdudasu naikhaiba horaklami. Ngasidi, tada, iroi khoi anigi nungaiba namini. Tada singa, bazi mana yumda lairingai. Ngasidi, iningtamna lawgase, ukai takhairasi, aikhoi isangdana. Horen moina nganglagana, tumina, kisinarga lairasiko, tada iroi. Iroi adusu khali, wakhalda ngangtokpudi ngamdana. Isan kombirei, nangnadi harauzariba, aisu habudi harawe. Adu oirabasu aibudi sei saba soiroi. Tada hangi natraga bazigi. Nangbudi kapsinaraga kisinaraga laikhrani. Aidi inamse pupu makai sei sadoribani. Hoida nong phadok isanga sanabada sei sabu kaida wegi. Tada iroi nanna wakhal warido nasan aisu khangi. Karisu khanganusi. Madugidi nasan ai leiribasidi. Adugi sarukna aikhoigi lawphamsigi mataisida waikhu harsilao. Iroi amadi kombirei makhoigi lawphamgi lawsiduda waikhudu amuk pha amuk thadok iroigi mandanganda amuk tongkhan masinna waikhudubu amuk chuppi adum tawduna sanadun leiri. Kombirei masagada pumloi loire angang masa amana lekhom sanabadagi man hena taikre lekhom mayamdo. Nungaire ngasidi nungaiben loire.
ꯅꯣꯡꯃꯥꯏꯖꯤꯡ ꯂꯕꯨꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯀꯨꯝꯕꯤꯔꯩꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯔꯣꯏꯗꯨꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯩꯃꯥ, ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯗ ꯋꯥꯏꯈꯨ ꯐꯥꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯀꯨꯝꯕꯤꯔꯩ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯃꯁꯤ ꯀꯨꯝꯕꯤꯔꯩꯅꯤ꯫ ꯀꯨꯝꯕꯤꯔꯩ, ꯀꯨꯝꯕꯤꯔꯩ! ꯇꯥꯗꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯀꯨꯝꯕꯤꯔꯩ! ꯑꯦ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯊꯪꯅꯕꯒꯤ ꯂꯧꯁꯤꯁꯨ ꯂꯩꯈꯣꯝ ꯃꯔꯛꯇ ꯂꯣꯏꯅ ꯂꯩꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯕꯨꯡ ꯑꯍꯟꯅ ꯀꯧꯕ ꯇꯥꯕꯗꯨꯗ ꯀꯨꯝꯕꯤꯔꯩ ꯐꯧ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯀꯣꯛꯇꯨ ꯂꯤꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯗ ꯑꯍꯟꯅꯤꯅ, ꯇꯨꯡꯗꯅ ꯇꯥꯗ ꯃꯊꯪ ꯃꯊꯪ ꯆꯦꯜꯂꯛꯂꯤꯕ꯫ ꯑꯩ ꯐꯨꯕ ꯁꯣꯏꯔꯣꯏ ꯉꯁꯤꯗꯤ꯫ ꯉꯁꯤ ꯃꯣꯏ 7-9ꯅ ꯐꯨꯕꯗ ꯑꯩ ꯄꯣꯞꯂꯅꯤ, ꯑꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯣꯠꯂꯨꯕꯅ ꯐꯔꯅꯤ ꯁꯤꯗꯤ꯫ ꯇꯥꯗ ꯏꯔꯣꯏ, ꯍꯧꯒꯠꯂꯨ, ꯆꯦꯜꯂꯁꯤ꯫ ꯇꯥꯗ ꯇꯔꯦꯠꯁꯦ ꯂꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯩ, ꯃꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯍꯣꯏꯔꯒ ꯃꯕꯨꯡꯁꯤꯡꯅ ꯎꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯕꯨꯡ 7ꯇꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯛ ꯋꯥꯅ ꯊꯥꯈꯤꯕ ꯐꯧꯁꯤꯡꯗꯨ ꯂꯣꯏꯅ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯒꯤꯗ ꯅꯠꯇꯅ ꯊꯪꯅꯕꯒꯤ ꯐꯧꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯗꯨꯗ ꯅꯣꯡꯃꯥꯏꯖꯤꯡ ꯁꯥꯎꯅ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯏꯅꯥꯎꯆꯥ, ꯀꯨꯝꯕꯤꯔꯩꯕꯨ ꯐꯪꯅꯕ ꯊꯤꯌꯨ꯫ ꯃꯍꯥꯛ ꯍꯦꯛ ꯐꯪꯕꯒ ꯂꯧꯐꯝꯁꯤꯗ ꯄꯨꯔꯛꯎ, ꯆꯠꯂꯣ꯫ ꯍꯣꯏ, ꯊꯤꯖꯔꯒꯦ ꯇꯥꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯎ 6ꯇꯨ ꯃꯐꯝ ꯆꯥꯏꯊꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯀꯨꯝꯕꯤꯔꯩꯕꯨ ꯊꯤꯕ꯫ ꯁꯥꯐꯕ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯅꯥꯄꯤ ꯐꯣꯏꯔꯨꯒ ꯍꯜꯂꯛꯄꯗ ꯀꯨꯝꯕꯤꯔꯩꯅ ꯃꯈꯣꯏꯒꯤ ꯏꯔꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯈꯣꯝ ꯂꯩꯅꯥꯝ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯃꯐꯤ ꯃꯔꯣꯜꯒꯗꯨ ꯏꯆꯣꯠ ꯆꯣꯠꯇꯨꯅ ꯄꯥꯈꯠꯅ ꯂꯝꯕꯤꯗꯨꯗ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯀꯨꯝꯕꯤꯔꯩ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨ ꯀꯟꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯇꯥꯗ ꯁꯥꯐꯕ, ꯅꯪ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯑꯣꯏꯔꯨꯔ ꯈꯜꯂꯨꯔꯦ꯫ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯀꯨꯝꯕꯤꯔꯩ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯋꯥꯔꯤꯗꯣ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯄꯥꯡꯒꯦꯕ꯫ ꯑꯗꯨꯗꯤ ꯇꯥꯗ ꯁꯥꯐ, ꯅꯣꯏꯗ ꯍꯥꯟꯅ ꯑꯩꯕꯨ ꯄꯨꯕꯤꯔꯣ, ꯑꯗꯨꯒ ꯅꯣꯏꯗ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯂꯤꯔꯒꯦꯕ ꯀꯣꯟꯅ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯏꯕꯤꯔꯛꯂꯒꯦ ꯏꯔꯣꯏꯗꯣ꯫ ꯍꯣꯏ꯫ ꯁꯥꯐꯕꯅ ꯏꯔꯣꯏꯗꯨ ꯍꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯀꯨꯝꯕꯤꯔꯩꯒ ꯄꯨꯟꯅ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯆꯪꯉꯛꯄꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯅꯨꯄꯤ ꯆꯦꯜꯂꯛꯏꯗꯀꯣ꯫ ꯂꯕꯨꯛꯇ ꯅꯥꯄꯤ ꯐꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯄꯨꯔꯒ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯤ꯫ ꯐꯔꯦꯗ ꯁꯤꯅꯗꯣ, ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯩꯗꯨꯅ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯁꯤꯗ ꯏꯃꯥ ꯏꯆꯥꯒꯤꯗꯤ꯫ ꯏꯃꯥ, ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯗꯣ ꯇꯧꯔꯛꯂꯅꯨ꯫ ꯃꯇꯥꯡꯁꯤꯗ ꯀꯨꯝꯕꯤꯔꯩꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯐꯤꯁꯦ ꯑꯃꯨꯛ ꯍꯥꯟꯅ ꯍꯣꯡꯗꯣꯛꯍꯟꯕꯤꯌꯨ꯫ ꯅꯥꯕ ꯇꯥꯔꯤ ꯃꯁꯥꯁꯦ ꯂꯣꯏꯅ ꯆꯣꯠꯂꯤ꯫ ꯍꯣꯏꯅꯦꯍꯦ ꯏꯃꯥꯗꯤ ꯎꯕꯨ ꯎꯔꯨꯗꯦ, ꯅꯃꯥꯏ ꯅꯃꯤꯠꯀꯁꯦ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ, ꯅꯐꯤꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦ꯫ ꯕꯦꯝꯃ, ꯀꯨꯝꯕꯤꯔꯩ, ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯏꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯅꯐꯤꯗꯣ ꯍꯣꯡꯗꯣꯛꯂꯨꯁꯤ ꯂꯥꯎ꯫ ꯍꯣꯏꯅꯦ ꯏꯅꯦ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ, ꯏꯃꯥ ꯍꯥꯏꯅ ꯀꯧꯋꯣ꯫ ꯑꯩꯁꯦ ꯅꯪ ꯇꯥꯗ ꯁꯥꯐꯕꯒꯤ ꯃꯃꯥꯅꯤ, ꯑꯗꯨꯅ ꯏꯃꯥ ꯀꯧ꯫ ꯀꯨꯝꯕꯤꯔꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯕꯅꯤꯅ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯀꯨꯝꯕꯤꯔꯩꯕꯨ ꯐꯖꯅ ꯏꯔꯨꯖꯊꯣꯛꯍꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯒ ꯎꯄꯨꯗꯒꯤ ꯃꯧ ꯑꯅꯧꯕꯤꯅ ꯁꯦꯠ ꯆꯥꯒꯗꯕ ꯑꯅꯧ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯄꯨꯊꯣꯛꯇꯨꯅ ꯀꯨꯝꯕꯤꯔꯩꯗ ꯌꯦꯡꯍꯜꯂꯝꯃꯤ, ꯁꯦꯠꯍꯜꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯁꯤꯅꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯁꯥꯐꯕꯅ ꯉꯥꯎꯔꯤꯕꯗꯨꯗꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤ ꯏꯃꯥ? ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥ꯫ ꯏꯃꯥ, ꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯤ ꯂꯝꯌꯥꯏꯒꯁꯤ ꯊꯣꯛꯂꯛꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯍꯣꯏ, ꯊꯣꯛꯂꯛꯑꯒꯦ꯫ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ ꯅꯄꯥꯅ ꯑꯩ ꯆꯦꯜꯂꯛꯄꯗ ꯉꯥꯏꯉꯝꯈꯤꯗꯕꯗꯣ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ꯫ ꯏꯃꯥ, ꯇꯥꯗ ꯁꯥꯐ ꯏꯕꯥꯅꯤꯗꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦ, ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯆꯦꯜꯂꯛꯑꯗꯤ ꯋꯥꯕꯅ ꯁꯤꯔꯅꯤꯗ ꯑꯩꯗꯤ꯫ ꯍꯣꯏꯗ ꯏꯃꯥꯁꯨ ꯈꯪꯏ, ꯅꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯆꯦꯜꯂꯛꯄ ꯀꯧꯏꯀꯣ, ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ꯫ ꯑꯣ, ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯏꯔꯣꯏ ꯑꯃ ꯇꯧꯔꯒ ꯂꯝꯕꯤꯗ ꯂꯥꯛꯃꯤꯟꯅꯕꯁꯦ ꯆꯦꯜꯂꯛꯄ ꯀꯧꯕꯣꯏꯔꯦ, ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ꯫ ꯉꯁꯤꯗꯒꯤ ꯈꯪꯉꯅꯤ ꯏꯃꯥ꯫ ꯏꯃꯥ, ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗꯀꯣ꯫ ꯍꯩ, ꯊꯣꯔꯛꯑꯦꯅꯦꯍꯦ, ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯂꯒ ꯉꯁꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯁꯥꯐꯕꯒꯤ ꯃꯃꯥ ꯃꯆꯥꯗ ꯀꯨꯝꯕꯤꯔꯩꯅ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ ꯁꯤꯊꯗꯨꯅ ꯅꯣꯛꯂꯤ ꯀꯨꯝꯕꯤꯔꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ꯫ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ꯫
ꯁꯥꯐꯕꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯨ ꯁꯥꯐꯕ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤ ꯇꯥꯕꯗ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯟꯅꯨꯄꯤ ꯀꯣꯝꯕꯤꯔꯩ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯋꯥꯅꯔꯝꯃꯤ꯫ ꯀꯗꯥꯏꯗꯅꯣ ꯃꯤ 이마기 꼼이래 낭낭직 내려간다고 씹어 이마디 이사기 색담 우드보다 레밤 사밤 강제미 사나한 마기 누비나 오나 토이나 kapado ubada nungaitan haireklami nubi toklu kapado isado phatanungda karisu thoklamloi haiba mapaina thasai masin manau taret adusu makhoina numit thagum yengjaribi masanubi kombirei thiba phangdabaduda mathwai nungaitana tumina maruluk thaduna leplaga leirami mathang chak chaningja hairamlaga magi kada sangkhirami imagi kombirei ima isagi nungsiba maitongdo wanengbana ngaudu imagi nakta lakdoba imagi kombirei nangbo yarasi mama kaplano kada sanglaga potharu lao thangja phamungda longni hiplega wakhalda khali aibu itau safabagida chatlaga amukta hanglusirane aikhoi kombirei lakpra haidana hayeng nungalaga oina hanglurageda chaiki chatluraga amuk la amtradi I wana dabani somdana kamdauri kombirei madi mana pamjabi haibadu oirami safabagi mayumda leiba asi numidangi saktu ma thongge haiduna thongli chaksangaduda Sanatombina nakanay sangsenbiri punggadudana safaba may tiktu leiri. Ima, ngasi aikoy isangse kay thongduino. Ngasi dine imagulakpagi nungayo pungdokpoy na sagaygi naniema na ngasagum pirami madu thongduini. Ado ima ngadusu ayna thongge ko. Hoy thongduini. Imagdo thongduini ngasisu. Sabayarni kombirei. Nangna thongadi gagado nangbu ana yumda chakbu kayarak thongjaraki kombireina makhut theklaga taramukti thongamganida adusu insangdi amta thongandeda aikhoi ma hoi tada hoina basidi thongba tamu hai nupini hayeng migi mayumda chaisang thongba haitradi janaroi haidana ada insang amphok thongoktaba aduga nangna ngasi nga thongdoriba chabayarni haubana loirani ko aibu tumhobuna phadujala adu hoiragana tumurudana he hai safaba nang tumilayo manem aina ne isau sauna leiri imaugi takbi tambina ba ima yam ka hena masu thaksin janu ko nupagi thorom na te ko se mi laikai mi yamna kari hainai tang khangjarabro ngasai kari hainai no aise sana tombi nangdi naraibang thokna phaida ko Namong nupi selakpada namong nupina iroy asoba laba masu puraga selein hainaribani ne ima tada sapagaiga aikhoigi iroiga aikhoi hum ngasai lakminabado jelakte haiba khongna tapna lakmina yemi hoine he kawine he imongna sai haikre ko khongna lai jelakte haidana ngadu mama sana tomina takpiraga phajana hauna thongkhri kombirei na ngasidi nonghek nganbaga thangjadu matau safabagi dalaklami mana safabagi konthongdu hekjanglakpaga uri masanupi kombireina mau anobigi bijonse tuna tulsibong white taidu leiribadu kombirei nangni gadoiba safabu yumsida tada nangni gadobu laibasida ai lolini tada safabagi yumda noina phurani na nate aina haidi nangmu kaidawino haiba mafamsida mi tulsibong gasi ai waiga taidin toini aduburo tada aina taiga haiba imada adugi imana takpiraga wai teremani adagi imana wai tegisu pakna yade adadi aduna ai haitidana sidadi aina tauge haiba thabu kudimak imana loina tawhalli adusu imana takpiraga adu tada yam nungai bizani thabak tawbasi ibungi kombirei nangbu nungai brane mafamsi leibasibo tada leibagi haradi adagi sidani hena yam helida nungaiba adugani tada ngarang numidangdo aina nga thongi adusu moigi sagaigi mina ai chelakpagi na haidana pirakpa nga do oho yam haina chelamida itau sapabana side phanadum pharida sidadu isangi mafom makhangna leikibasida tada ngarang aina nga thongmagi ko ngaren khar lehawi charawan minakro ta sapaga walorege kombirei
ꯉꯁꯤꯗꯤ ꯇꯥꯗꯁꯦ ꯏꯆꯟꯅ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤꯅ ꯅꯕꯨꯡꯁꯨ ꯆꯠꯂꯒꯦꯀꯣ ꯇꯥꯗ ꯆꯥ ꯊꯛꯈꯨ 이마다 딱 할래가 ꯑꯩ ꯆꯥ ꯂꯣꯜꯂꯒꯦ ꯌꯥꯔꯦꯗ ꯀꯣꯟꯅ ꯊꯛꯑꯒꯦ ꯇꯥꯗ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯊꯛꯑꯣꯀꯣ ꯆꯥꯗꯣ ꯍꯣꯏ ꯑꯗꯣ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯦ ꯂꯧꯕ ꯂꯥꯛꯀꯅꯨꯀꯣ ꯑꯩꯒꯤ ꯑꯣꯏꯔꯒꯦꯕ ꯁꯤꯃꯗꯤ ꯍꯣꯏ ꯑꯣꯏꯖꯔꯣ ꯄꯤꯔꯕꯅꯤ ꯅꯕꯨꯡꯅ ꯇꯥꯗ 이로ꯏꯁꯦ ꯂꯧꯕ ꯂꯥꯛꯑꯣꯏ ꯍꯥꯏꯔꯒ ꯂꯧꯕ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯀꯥꯡ ꯈꯛꯇ ꯂꯣꯠꯀꯅꯤꯀꯣ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕꯁꯤꯡꯗ ꯋꯥꯔꯤ ꯄꯨꯃꯤ ꯂꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯔꯒ ꯂꯨꯍꯣꯡꯕꯤꯈ꯭ꯔꯁꯤ ꯁꯤꯗ ꯂꯩꯔꯒ ꯃꯤꯋꯥ ꯇꯥꯟꯅꯕꯒꯤ ꯁꯔꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏ ꯂꯩꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜꯁꯦꯟ ꯃꯌꯥꯝꯕ ꯃꯅꯥꯎ ꯃꯄꯥ ꯃꯃꯥꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯥꯏꯔꯛꯏ ꯊꯥꯡꯖꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯗ ꯄꯤꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯅꯪꯅ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯗꯣ ꯁꯥꯐꯕꯗ ꯄꯤꯁꯤꯜꯂꯨꯔꯤ ꯅꯠꯇ꯭ꯔꯣ ꯇꯥꯗ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯀꯥꯏꯒꯗ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ ꯉꯔꯥꯡ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯈꯨꯀꯥꯞ ꯃꯐꯩ ꯑꯃ ꯐꯥꯎꯕ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ꯭ꯔꯣ ꯌꯨꯝꯗꯒꯤ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔ ꯅꯪꯅ ꯑꯩ ꯎꯁꯤꯠꯇꯗꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯗ ꯁꯒꯣꯜꯁꯦꯟꯅ ꯈꯠꯅꯕꯁꯨ ꯍꯧꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯗꯣ ꯑꯩꯅ ꯆꯦꯜꯍꯟꯕꯅꯦ ꯍꯥꯏꯗꯅ ꯍꯩ ꯁꯒꯣꯜꯁꯦꯟ ꯏꯃꯨꯡꯗ ꯆꯪꯉꯧ ꯂꯥꯛꯑꯣ ꯁꯨꯃꯥꯡꯗꯨꯗ ꯅꯆꯤꯟ ꯏꯅꯥꯎ ꯈꯠꯅꯅ ꯂꯩꯔꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯂꯥꯛꯅꯔꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯁꯥꯐꯕꯗ ꯀꯣꯝꯕꯤꯔꯩꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯇꯔꯦꯠꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯗꯨꯅ ꯀꯣꯝꯕꯤꯔꯩ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝꯕꯣꯛ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯐꯥꯎꯕ ꯍꯩꯖꯔꯛꯇꯕꯤ ꯀꯣꯝꯕꯤꯔꯩ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯄꯨꯝꯕ ꯃꯅꯦꯝ ꯁꯅꯥꯇꯣꯝꯕꯤꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯅꯤꯡꯊꯤꯖꯅ ꯍꯩꯔꯝꯃꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ